अहानबदा मरोइबा पाउ कासार पुलिस ना चुराचांदपुरदगी कुकी ड्रग ललवनबा मंगा लुपा करोड़ 10 हेनबगी ड्रग का कोनना सालचाप्रादा फारे अमदी 𝐂𝐲𝐯𝐬 फमखिबा मियामगी मिफमना लौताक हाइड्रो इलेक्ट्रिक प्रोजेक्ट की मतम सांगतबा यारोय डिकमिशन तौनबा प्रोसेस कुदक्ता हौगदबनी हाइना तक्सिनबा वारेपनख्रे मयाम बुखरुमजरी नॉर्थ ईस्ट विंडोना सनुक्तबा नुंगथिलगी मणिपुरी पाउ मीटिंग ताबिरबसिंगबु सुरबला माइरेम्बम मतरामना ओक्चरी अमदी हौजिक मियामदा पाउ मचा खाइना पिजरी थाजब याबा पाउ अमा फंगबदगी आसामदा कासार पुलिस ना BSF का लोइनना सालचाप्रा एरिया दा बोलेरो अमा खामलगा थीहुंबा चथबदा मसिंग यामलबा मयाई कलबा ड्रग याबा टेबलेट लिसिंग यांखैगा कोनना मणिपुर के चुराचांदपुरदगी कुकी ड्रग लालोनबा मंगा फाख्रे आसाम पुलिस तगी फंगबा पाउ अमन हाई फारबा कुकी ड्रग लालोनबा मंगा अदुदी मुंगलियन खुप चही कुनगा मापन पी थांखान लुन दीपू खान लियान चही निफुनिथोय एन अलेक्स लाजा हाउलुन चही कुंथ्रागनिथोय अमसुंग पाउलिन मुन चही निफु मरीनी मखोय मंगा मक चुराचांदपुरदगी ngaktani ड्रग सिंग अदु बोलेरो रजिस्ट्रेशन नंबर ML 4D8981 दा यामना लोन अरोनबा चेंबर सिंग दा हापलगा पुरमबनी ड्रग सिंग अदुगी ममल ब्लैक मार्केट ता लुपा करोड़ लिसिंग यांखै हेनगनी हाइरे ड्रग सिंग अदु चुराचांदपुरदगी आसाम दा पुरकलंबनी हाइना पुलिस की पावरसिना हाइरे नार्को टेरर की मकोनी हाइनरिबा चुराचांदपुरदगी दक लालोनबा सिंगना आसाम दा लुपा करोड़ क्यागी ममल ओइगद्रबा यामलबा ड्रग सिंग पुबगी थौदोक हंदकी असिना अहान बनते ममांगदसु कुकी नुपी के यावना ड्रग का कोना आसाम पुलिस ना फाकिबा लेख्रबनी People's Committee on Restoration of Loktak and its Associated Wetland Manipur PCRLAWM na sinduna National Hydro Project Corporation NHPC Limited na mapu oiriba Loktak Hydroelectric Project na Manipur da pitiba chaitheng haiba hiramda miyamgi oiba khana nainabagi thoram ama ngarang Imphal West District ki manung chen leiba 𝐂𝐲𝐯𝐬 da leiba ibudau ibendau gi laibungda pangthokre Loktak Pat ki akoibada leiba tongan tongan ba kendra 15 gi miyamna saruk yaduna pangthokiba ngasigi miyam gi mifam aduda People's Committee on Restoration of Loktak and its Associated Wetland Manipur PCRLAWM ki chairman A Biramaitai PCRLAWM ki advisor 𝐃𝐄𝐂𝐄𝐂 Ayibar Ranjit Ningthauza convener Soibam Tombana Chingba Miyoi Kyana president member amadi resource person oina saruk yakhi khana nainabagi mifam aduda tharomgi nungi oiba warol piraduna PCRLAWM ki convener Soibam Tombana hai kumja lising chamapan marfuhumdoida commission taukiba Loktak hydroelectric project asina hana leijaramba Loktak ki fibam amadi masigi akoibagi fibam ga loinana malemda amata ngaidaba sangai National Park asida atuki matik chaitheng pirakle maram asina sanglaba chahi nifugi matam asi ithai project amadi Loktak hydroelectric project asina miyoiba samaj khakta natana sanga Jiba panba kayadasu atat akam leitana awa chaitheng pituna lakle project asigi matam chahi kunthra sujilakpada chahi manga amaga loan na sangdok lamba amadi hauzik makha tana chahi kunmanga amagasu sangdok naba Manipur lenga amadi India lenga nga thorang torokpa si aikhoina Tinghoba tangai fadabra haibagi matangda miyamgi mifam asi sinbani malemda matangai daba kaibul lamjau National Park kansi hybra natraga Loktak hydroelectric project kansi hybra haibasi miyamna khanbi haiki thoramaduda miyamna Loktak yaudana aikoi hingba ngamloi Loktak hydroelectric project yaudana aikoi hingba ngamgani matam loiraba Loktak hydroelectric project sangdokpa yaroi haiba kholaw sing lawbaga loinana environment Loktak Lake kaibul lamjau National Park amasung Pumlen Lake pu chahi nifu hena manghanduna laklaba Pagalak hanaba leitraba National Hydro Project Corporation and NHPC Loktak project khudakta decommission tawhogadabani amadi chahi kunmanga extension tawnaba hotnarakliba asi khudakta lefanaba hotnaba haiba warep asi state amadi central lenga nga thabak oina onthok piraktrabadi NHPC Loktak project ki pipeline oiriba Khodrak river amadi Ungamel canal asi ani asi miyam ka loinana thingzinba environment impact assessment gi achumba asengba report hek fangdriba fawba ithai beres ki gate manga mak hanghanba amadi chahi nifu hena miyam gi mangkiba lanthum gi compensation miyam gi ayaba lauraga lefan ba haiba tongan tongan ba warep sing lauki Loktak ke phibam amasung masiya koiba
lelena pithwi da amat naira akau pundi madhukar ba national park sangai le dio phamasi asoki mate disturb tabri maramajuna aikoina asok shama sahi nirhugi matamase aikoi ahaiba project ani ithai bale samaso national hydroelectric power corporation ani sina saithing biduna miyu phunai datna sahana jiho palan kaya rasu ada tham leitana awa saithing bidun lai nasidi sahi nefu susula ko tanda asida maki matam susula da sahi kunsa da matam susula sahi manga amal sulo samdo ma menana hausi sahi asi matum sahi kunga manga amal samdo kani haidana ekoi manipur government amasung India government da kolaniba thawam se ekoi thungbu matam moyora haibasi matanga ekoi le khanan bidokta nasigi ekoi people's committee representation on local and east associate manipur ki majority tabuga yake haibu lena nasigi phamasi santhoshabadi Hauzik Imphal gi lamphel pata leiba Langol Hospital da thabak tawribi Bisnupur district ki Kwakta Santhong Makai lekai degi Anita Sagrak pamna magi poknafam lamdam da Kwakta Santhong Youth Welfare Association SYWN hangliba mapung oina torbung kangbai amadi Churachandpur degi lanjenarak liba singna leidiba relief camp da chaklen ama chaminaduna anobo chahi lising ani ga supna kunmari na lakpagi harau nungaiba fongdok minakre Anita Sagrak pamna magi laikidraba madau Sagrak pam mera amadi Mavendau Sagrak pam ongbi bidugi seva tauba oina relief camp da leidiba singa chaklen ama chaminaduna lakliba anobo chahi asidadi awa ana leitaba Manipur ama oina ba chaklen ama chaminabasiga mari leinana Kumari Anita Sagrak pamna hai irang asida awaba nanglaba miyamda karigumba mateng khradang pangba oina chaklen asi sinjabane Horokpani adu ay mafam sida yamna tuina leiba pangjadragasu ay mafam sidi sumana wana taraba sinda nungsiduna ayna chakchare nama theli lochilakpa matam sida sinjabani hawau tawa mayam sumana chaminaraga hujik thoiba irang se inna santi leina government asu yangsinbiraknaba ai side tagi thamjari aduga aina sigi main oina sida sinjari se mayam sigi wakhan kitang orsu moigi motivate tawningbagi damangta aina sumana sinjabani Hauzik paugi barak thana atena break ama lominasi The pinnacles of success for your children. Get enrolled to one of the finest schools in Northeast India, 𝐶𝐄𝐲 School. Excellence in education. Diabetes ko loina de hingliba sing thama gi manungda control to bangamle. Urea creatinine wangbasu thama gi manungda hanthaba ngamle. Khong hamba nungai tebasu numit manga ni gi manungda fahan bangamle. Bile saibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oi bangamle. BP wangbasu thama gi manungda normal oi bangamle. Fatty liver oi basu thama gi manungda fagat han bangamle. Pumnamak natural oi ba hidak makhalna laing jabani. Hakchang da sokadaba side effect amata laite. Makata na hidak chaba gi mathau su tararoi. Hena kupa parol gi damak ngasimak langsan birau Diabetes Hospital Soibam Leikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Matam sana luhongba haibase adongi punsida mangjariba manglan adu mangphauna na bahotnaba amadi imung manungi pandamadu phangnana bahotnabada achauba mateng oigadoribani aduna matam sana luhongbiyu luhongbagi damak wabiganu mateng pangjage mateng pangjanabagi damak leijare boisa kokjet decoration khetri bengun mayai lekai Imphal East apamba mawongi borgi kokjet yachari ahongba mamalda dress waibiba amadi leibagi kudongchaba punamak phangbigani lengsin birau boisa kokjet decoration khetri bengun mayai lekai Imphal East asida sunatana luhong khongdongbagi makeup photography amadi videography camera ahongba mamalda stage decoration singba punamak ahongba mamalda phangbigani lengsin birau boisa kokjet decoration khetri bengun mayai lekai phone number 9362
323252 amadi 9863842557 Boisa Kokye Decoration Khetri Bengun Mayai Lekai Imphal East Break matungda mayam bataram nokchuri KMB Trophy Samaran Football Club na sinduna second KMB Samaram Trophy 2023-24 KMB Memorial Under 15 9A Side Football Tournament ngarang Samaran Playground da hongdokre punna team kulhum doina group nipan thokna khaidok laga sanagadaba tournament hongdokpagi thoramda international football player 𝐂𝐲𝐬 ꯊꯧꯁꯤꯡꯍꯥꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ Brighter Angel School Samaram gi founder ngangbam Mani Dazana Thoram Mapu 𝐂𝐲𝐬 Manihar Nongmaithem Lukhoi amadi TS Kulachandana akhanaba mithunglen sing oina saruk yaki hogdokpa numit ki ahanba round gi match da MFC Sapamna Samaram FC bu goal ama sinoda thoiki MFC Sapam gi mai pakpa gi goal adu match ki taramari suba minute da jersey number 6 Basun Chanki ani suba round gi match da Young Star FC Sangayumpham Maida FC Sangayumpham bu goal ama sinoda maithi ba piki Young Star FC gi mai pakpa gi goal adu da match ki kuntret suba minute da jersey number 17 Bizena Chanki tournament asigi winner da sen oina lupa lising kun ga loinana trophy runners up da sen oina lupa lising 15 ga loinana trophy best player da sen oina lupa lising amaga loinana trophy aduga best goalkeeper da sen oina lupa lising amaga loinana trophy gi mana thamli hairi hauze aroibada maroiba pa amung hana pizari Kasar Police na Churachandpurdagi kuki drug lalonba manga lupa crore 10 henbagi drug ka konana salchaprada fare amadi Fugak Chau Kaithel da famkiba miyam gi mifamna Lautak Hydroelectric Project ki matam sangtaba yaroi decommission taunaba process kudakta haugadabani haina taksinaba warep nakrei Hauzik ki oina notice window na sandok chaba nungthil gi Manipuri paw matang ase loijare makha taba updates ki damak miyam na notice window bu meeting ta duna lebiu amuka sohanna kurumjari